Guys, ma'am, yam thenge adu yam inging asisi ingmuna maram orkansida ngasi live sing atang thaja gena thokcharakpani adubu mayam thengmasida loin tumdara madra khangde ngasisi koi mafam sigi onadi yam ing he tara adun ai live si phamung dagi on thajaram ne tare ko mayam online da leiba yobiragede adum changbirakpa yarane aduga ngasigi topic si nahaki pakna dabagi matangda mayam nahadagi hangningu mayam do sum khangmina hoksai tare ko atang yam kuina thaja gadob nate just only koi minute kunthra mu pungkhai mutang thaja ge mi khra changbire sound si tai ta dem dang habira ge dem nuajini ichi sound chep na tawjage ko mayam fa yadre sound tabi bra mayam nuariba sar longjam narendra nuajari Rajkumar sorry Rajkumar Toiba sana tai okay thank you yam seng na tai ko riti komdra mayam light tip to bidre like khra to biro comment ibirakpa light to birakpa ko sine yam nuajari seina ngasigi topic sidi mayam na hangbirakpa mahusagumna mayam na hangbirakpa mainly ngasi se isaga khangnariba boyfriend oigira girlfriend oigira adugi matangda paknai te hana sum yengmino khangno adi khangmino ok setare ko do hayengdi rasipol tarangani rasipol zum sem na bonda jage duga next sigi laiba jayol sida chehi gi rasipol so adum sem bolo sin jaga do male yam kana semjeri bane okay okay dear Maite entertain tai okay thank you adumgi paknadabagi matangda hangbiningba leragedi adum hangbioro yarani hojikse ai mayamgi wahang mayamgi okay sound ta yare mayam hangbirakpa wahang do adugi pakhumdo aina khumjaba aina khangba kharado khangjaba kharado zum khumjaba duga mayam kamai adi khangmina hobi tanja do lomina setare ko mamang da sum ikhoina yam toina su thamjabane kugi mayam hangningi si ayam mani yengisi ko mapok numit rasi sigi paknadab se ayam yengmane hatare adu sidesida rasi paknaraga mapok numit paknadragana kari mapok numit paknaraga rasi paknadragana kramai tawba haiba singdo adu khangminingba lebe singdo dum hangbiro hatare ko kugi isa gi phone da live tharing timing sida makhada koi lap sign am yorongani adu changma matamda 100 aduga koi gift ki sign yorongani adu da kharaga sum nambiro hai tare ko mayamna kharasu nambiri aduga si nambi basi sum light sida ngasi live tha basi mapung phaina mi yamdaga sum mapung phaina lawja duine hai tare ko adu mayam question lebidra bro leitraga di sum aijo aigi haining khara sum hajarak duine hai tare ko aduga hana mayam gi wahang singdo hana khara sum ai reply pijagi hai tare ko kugi kanoda lukha pakha taba kaina leri singje sigi matang do so sum ikoi ai topic su semjarakhine hai tare ko okay jina thongjam na wahang ma hangbire ko kugi man haisi nupa na Tuesday nupi na Wednesday nupa gi rasina karkat nupi na singha haibane ko numis yamna fare jina kugi nupa na Tuesday nupi na Wednesday si aina mamang na thamjagi be kugi chafu iwan haibado adumak tai hetare ko adu masidi yam phajana phabo kanone aduga rasi si mu yengjage tare rasi si da nupa gi na karkat ne nupi gi na singha haibane ko
ꯁꯤꯡꯍ ꯀꯔꯀꯠꯀ ꯑꯩꯈꯣꯏꯒꯤ ꯁꯤꯡꯍꯒꯁꯦ ꯃꯁꯤ ꯔꯥꯁꯤꯗꯅ ꯈꯤꯇꯪ ꯄꯛꯅꯕ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯅ ꯄꯛꯅꯔꯒ ꯔꯥꯁꯤꯅ ꯄꯛꯅꯗ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤ ꯅꯨꯃꯤꯠ ꯄꯛꯅꯕꯁꯤꯅꯦꯕ ꯀꯣ ꯅꯨꯃꯤꯠ ꯄꯛꯅꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨꯒ ꯔꯥꯁꯤ ꯄꯛꯅꯗꯕꯗꯤ ꯈꯔꯕꯨ ꯀꯟꯅ ꯍꯥꯏꯗꯤ ꯐꯠꯇꯕ ꯐꯣꯜ ꯊꯣꯏꯅ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯝꯇꯥꯏꯝꯁ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯔ ꯇꯣꯏꯅ ꯑꯗꯨ ꯋꯥꯈꯜꯁꯦ ꯃꯣꯠ ꯈꯖꯤꯛ ꯈꯦꯠꯅꯕ ꯍꯦꯛ ꯂꯥꯛꯄ ꯑꯗꯨ ꯂꯩꯒꯅꯤ ꯃꯗꯨꯃꯛꯅ ꯍꯦꯟꯅ ꯑꯀꯥꯏꯒꯗꯕ ꯂꯩꯒꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯖꯤꯅꯥꯠ ꯊꯧꯅꯥꯎꯖꯝꯒꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯑꯗꯨꯒ ꯃꯊꯪꯗ ꯊꯦꯕꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯂꯥꯏꯔꯤꯛꯁꯤ ꯖꯦꯁ ꯊꯦꯕꯤ ꯅꯨꯄꯥꯒꯤꯅ ꯀꯩꯅ꯭ꯌꯥ ꯅꯨꯄꯤꯒꯤꯅ ꯀꯨꯝꯕ ꯆꯥꯅꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯒ ꯃꯈꯥꯗ ꯂꯥꯏꯔꯤꯛꯁꯤ ꯅꯨꯄꯥꯒꯤꯅ ꯁꯦꯇꯔꯗꯦ ꯅꯨꯄꯤꯒꯤꯅ ꯇ꯭ꯌꯨꯁꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯌꯥꯝꯅ ꯐꯩ ꯄꯛꯅꯩ ꯆꯐꯨꯒ ꯆꯦꯒꯞꯀ ꯇꯥꯏꯀꯣ ꯆꯐꯨꯒ ꯆꯦꯒꯞꯀ ꯇꯥꯏ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯔꯥꯁꯤꯁꯦ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯟꯌꯥ ꯅꯨꯄꯥꯒꯤꯅ ꯀꯟꯌꯥ ꯅꯨꯄꯤꯒꯤꯅ ꯀꯨꯝꯕ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯟꯌꯥꯒ ꯀꯨꯝꯕꯒꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯌꯥꯝꯅ ꯐꯔꯦ ꯁꯤꯗꯅ ꯔꯥꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯆꯥꯅꯕ ꯄꯛꯅꯕꯗꯨꯗꯤ ꯃꯛꯇꯤ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯏ ꯑꯣꯏꯅ ꯃꯦꯗꯤꯌꯝꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯏ ꯑꯣꯏꯅ ꯄꯛꯅꯕꯗꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩ ꯃꯌꯥꯝ ꯚꯤꯌꯨꯋꯔ ꯍꯧꯖꯤꯛ 20 ꯂꯩꯕ ꯃꯇꯝꯗ ꯂꯥꯏꯠ ꯇꯧꯕꯤꯔꯤꯁꯤ ꯃꯩ ꯃꯔꯤ ꯈꯛꯇ ꯃꯥꯜꯂꯦ ꯍꯧꯖꯤꯛꯄꯨꯗ ꯂꯥꯏꯠꯁꯤ ꯂꯥꯏꯠ ꯈꯔ ꯇꯧꯕꯤꯔꯣ ꯂꯥꯏꯠ ꯁꯤ ꯃꯁꯤꯡ ꯌꯥꯝꯃꯀꯥꯟꯗ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯔꯛꯇꯣꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯀꯦꯠ ꯊꯣꯛ ꯏꯌꯥꯝꯕ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠ ꯃꯟꯗꯦꯅꯤ ꯔꯥꯁꯤꯅ ꯀꯟꯌꯥꯅꯤ ꯑꯃꯇꯪ ꯌꯦꯡꯕꯤꯌꯨꯕ ꯑꯣꯀꯦ ꯗꯤꯀꯦꯠ ꯊꯣꯛꯀꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯑꯅꯤꯃꯛ ꯏꯔꯛꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯆꯥꯅꯕꯗ ꯑꯣꯏꯅ ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕꯗ ꯅꯤꯄꯥꯅ ꯃꯟꯗꯦ ꯄꯣꯛꯄꯁꯦ ꯅꯨꯄꯤꯅ ꯇ꯭ꯌꯨꯁꯗꯦ ꯆꯥꯅꯔꯅꯤꯀꯣ ꯑꯗꯨꯒ ꯊ꯭ꯔꯁꯗꯦ ꯆꯥꯅꯔꯅꯤ ꯑꯗꯨꯒ ꯁꯦꯇꯔꯗꯦ ꯆꯥꯅꯔꯅꯦꯕ ꯌꯥꯏꯀꯣ ꯇ꯭ꯌꯨꯁꯗꯦꯅꯦ ꯇ꯭ꯌꯨꯁꯗꯦꯅꯦ ꯊ꯭ꯔꯁꯗꯦꯅꯦ ꯁꯦꯇꯔꯗꯦꯅꯦ ꯆꯥꯅꯅꯦꯕ ꯀꯣ ꯑꯗꯨꯒ ꯔꯥꯁꯤꯅ ꯀꯟꯌꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯟꯌꯥ ꯔꯥꯁꯤꯒ ꯅꯨꯄꯥꯅ ꯀꯔꯤꯒꯨꯝꯕ ꯀꯟꯌꯥ ꯔꯥꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯀꯟꯌꯥ ꯃꯁꯥꯁꯤꯒꯁꯨ ꯑꯗꯨꯝ ꯆꯥꯅꯩꯑꯕ ꯑꯗꯨꯒ ꯕ꯭ꯔꯤꯁꯤꯛ ꯂꯩꯔꯦꯀꯣ ꯃꯤꯊꯨꯟ ꯂꯩꯔꯦ ꯃꯤꯟꯅ ꯂꯩꯔꯦ ꯀꯔꯀꯠ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯌꯥꯝꯅ ꯐꯖꯅ ꯆꯥꯅꯕ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯆꯥꯅꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯨꯡꯆꯥ ꯆꯥꯅꯗꯕꯗꯤ ꯅꯠꯇꯕ ꯑꯗꯨ ꯕ꯭ꯔꯤꯖ ꯔꯥꯁꯤꯐꯣꯜꯁꯤꯁꯨ ꯕ꯭ꯔꯤꯖꯀꯤ ꯔꯥꯁꯤꯁꯤꯁꯨ ꯌꯥꯝ ꯆꯥꯅꯒꯅꯤ ꯗꯦꯟ ꯑꯗꯨꯒ ꯃꯌꯥꯏ ꯑꯣꯏꯅ ꯆꯥꯅꯕꯁꯦ ꯁꯤꯡꯍꯒ ꯀꯨꯝꯕꯒꯁꯦ ꯃꯁꯤ ꯃꯌꯥꯏ ꯑꯣꯏꯅ ꯆꯥꯅꯕ ꯂꯩꯌꯦꯕ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯃꯥꯡꯗ ꯁꯨꯝ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯗꯤ ꯐꯠꯇꯦꯀꯣ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯗꯤ ꯐꯠꯇꯦ ꯕꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯔꯥꯁꯤ ꯃꯥꯟꯅꯕꯗꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯈꯥꯒꯤ ꯀꯩꯅꯣꯁꯦ ꯗꯤꯀꯦꯠ ꯊꯣꯛꯀꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯣꯃꯤꯒꯤꯁꯦ ꯊ꯭ꯔꯁꯗꯦ ꯃꯁꯦꯟ ꯑꯣꯏꯕꯁꯦ ꯄꯛꯅꯕ꯭ꯔꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯄꯅꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯑꯗꯨ ꯔꯥꯁꯤ ꯃꯥꯟꯅꯗꯨꯅ ꯐꯩ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤ ꯐꯠꯇꯕ ꯈꯔ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯆꯥꯟꯅꯗꯕꯁꯤꯅ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯑꯗꯨꯒ ꯁꯣꯏꯕꯝ ꯇꯤꯂꯣꯇꯃꯥ ꯅꯨꯄꯥꯅ ꯋꯦꯗꯅꯁꯗꯦ ꯔꯥꯁꯤꯅ ꯇꯨꯂꯥ ꯑꯗꯨꯒ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯔꯥꯁꯤꯅ ꯃꯦꯁ ꯑꯅꯤꯁꯤ ꯆꯥꯟꯅꯒꯗ꯭ꯔꯥ ꯑꯣꯀꯦ ꯅꯨꯄꯥꯅ ꯋꯦꯗꯅꯁꯗꯦ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯋꯦꯗꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯤ ꯌꯥꯝꯅ ꯄꯛꯅꯩꯀꯣ ꯁꯣꯏꯕꯝ ꯇꯤꯂꯣꯇꯃꯥꯒꯤꯁꯦ ꯑꯗꯨꯒ ꯔꯥꯁꯤꯒꯤꯅ ꯅꯨꯄꯥꯒꯤꯅ ꯇꯨꯂꯥ ꯑꯗꯨꯒ ꯅꯨꯄꯤꯒꯤꯅ ꯃꯦꯁ ꯔꯥꯁꯤ ꯍꯥꯏꯕꯅꯦꯕ ꯅꯨꯄꯥꯅ ꯇꯨꯜꯂ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗ ꯃꯦꯁ ꯔꯥꯁꯤꯁꯦ ꯃꯦꯁꯁꯤ ꯈꯤꯇꯪ ꯆꯥꯟꯅꯕ ꯑꯣꯏꯗꯦꯀꯣ ꯁꯤꯁꯨ ꯑꯗꯨꯒ ꯅꯨꯃꯤꯠꯇꯤ ꯄꯛꯅꯔꯤꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯆꯐꯨꯒ ꯆꯦꯒꯞꯀ ꯇꯥꯏ ꯑꯗꯨꯒ ꯉꯥꯡꯕꯝ ꯑꯟꯖꯂꯤ ꯅꯨꯄꯥꯒꯤꯅ ꯋꯦꯗꯅꯁꯗꯦ ꯑꯗꯨꯒ ꯑꯩꯁꯤ ꯁꯤꯗꯤ ꯄꯥꯝꯕꯅꯤꯀꯣ ꯀꯃꯦꯟꯁꯤ ꯁꯤꯗꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯈꯔ ꯁꯨꯝ ꯋꯥꯏꯑꯦꯅ ꯁꯤꯗꯤ ꯑꯩ ꯁꯨꯝ ꯐꯣꯟ ꯑꯃꯗ ꯇꯧꯔꯒ ꯌꯦꯡꯖꯔꯤ ꯄꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯁꯦ ꯉꯥꯡꯕꯝ ꯑꯟꯖꯂꯤꯒꯤꯁꯦ ꯅꯨꯄꯥꯒꯤꯅ ꯋꯦꯗꯅꯁꯗꯦ ꯃꯤꯟꯅ ꯅꯨꯄꯤꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯋꯦꯗꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯋꯦꯗꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯑꯣꯀꯦ ꯗꯦꯟ ꯑꯗꯨꯒ
ꯗꯅꯨ ꯁꯤꯒ ꯍꯥꯏꯕꯤꯔꯛꯑꯣ ꯗꯅꯨ ꯍꯧꯖꯤꯛ ꯅꯨꯄꯥꯒꯤꯅ ꯀꯌꯥ ꯂꯩꯔꯦ ꯃꯤꯁ ꯀꯃꯦꯟ ꯌꯥꯝꯃꯟꯅꯅ ꯃꯤꯟꯅꯒ ꯌꯦꯁ ꯅꯨꯄꯥꯒꯤꯅ ꯃꯤꯟꯅ ꯅꯨꯄꯤꯒꯤꯅ ꯙꯅꯨ ꯃꯤꯟꯅꯒ ꯙꯅꯨꯒꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯇꯤ ꯄꯛꯅꯗ꯭ꯔꯦꯀꯣ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯄꯛꯅꯗꯦ ꯃꯤꯅ ꯈꯔ ꯌꯦꯡꯁꯤꯟꯕ ꯂꯩꯒꯅꯤ ꯌꯥꯝ ꯐꯖꯅ ꯌꯦꯡꯁꯤꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯤ ꯂꯩꯃꯤꯟꯅꯔꯦꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯤꯅ ꯑꯀꯣꯏꯕꯅ ꯀꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯅꯣꯏ ꯑꯅꯤꯗ ꯃꯇꯩ ꯃꯅꯥꯎꯗ ꯌꯥꯝ ꯀꯟꯅ ꯌꯦꯡꯁꯤꯟꯕ ꯈꯟꯅꯅꯕ ꯁꯤꯟꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯔꯥꯁꯤ ꯃꯥꯟꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯈꯜꯂꯤꯕ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗꯨ ꯅꯤꯡꯕ ꯊꯨꯡꯉꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯑꯋꯥꯕꯗꯤ ꯈꯔ ꯁꯨꯝ ꯊꯦꯡꯅꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯐꯤꯌꯥ ꯑꯥꯔ ꯀꯦ ꯅꯨꯄꯥꯁꯨ ꯇ꯭ꯋꯤꯁꯗꯦ ꯑꯣꯏꯕ ꯔꯥꯁꯤ ꯇꯨꯂꯥ ꯑꯣꯏꯕ ꯅꯨꯄꯤꯁꯨ ꯇ꯭ꯋꯤꯁꯗꯦ ꯑꯣꯏꯕ ꯔꯥꯁꯤ ꯙꯅꯨ ꯑꯣꯏꯕ ꯁꯤꯗꯤ ꯇ꯭ꯋꯤꯁꯗꯦ ꯃꯁꯦꯟꯁꯤ ꯄꯛꯅꯗ꯭ꯔꯦ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯔꯥꯁꯤꯗ ꯑꯃꯨꯛ ꯌꯦꯡꯒꯦ ꯅꯨꯄꯥꯅ ꯇꯨꯂꯥ ꯔꯥꯁꯤ ꯇꯨꯜꯂꯒ ꯙꯅꯨꯒ ꯀꯣ ꯇꯨꯜꯂꯒ ꯙꯅꯨꯒꯁꯦ ꯇꯨꯂꯥ ꯔꯥꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯙꯅꯨꯒꯁꯦ ꯃꯁꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤꯁꯨ ꯃꯄꯣꯛ ꯅꯨꯃꯤꯠꯁꯨ ꯑꯅꯤꯃꯛꯁꯦ ꯈꯤꯇꯪ ꯄꯛꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯈꯔ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯁꯨꯝ ꯊꯦꯡꯅꯕ ꯌꯥꯏ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯌꯨꯝ ꯄꯥꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯣꯏꯔ ꯇꯥꯔꯒꯗꯤ ꯀꯣ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯀꯩꯅꯣꯝꯃ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯗꯤ ꯀꯦ ꯊꯣꯛꯁ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕ ꯑꯣꯀꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯗ ꯆꯥꯗ꯭ꯔꯒ ꯀꯔꯝꯕ ꯁꯦꯝꯗꯣꯛꯀꯅꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯆꯥꯟꯅꯗ꯭ꯔꯗꯤ ꯀꯔꯝꯅ ꯁꯦꯝꯗꯣꯛꯀꯅꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅ ꯁꯦꯝꯗꯣꯛꯄꯗꯤ ꯈꯔ ꯑꯗꯨꯝ ꯋꯥꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯒꯤ ꯀꯩꯅꯣ ꯈꯔ ꯁꯨꯝ ꯂꯩꯕꯅꯦꯀꯣ ꯑꯗꯨꯒꯤꯗꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯇꯧꯕꯤꯔꯛꯑꯣ ꯋꯥꯆꯞꯇ ꯑꯩ ꯄꯤꯖꯕ ꯅꯝꯕꯔꯗꯨꯗ ꯁꯨꯝ ꯑꯩꯒꯤ ꯅꯝꯕꯔ ꯁꯨꯝ ꯄꯤꯖꯕꯅꯦ ꯑꯀꯨꯞꯄ ꯗꯤꯇꯦꯜ ꯑꯣꯏꯕ ꯄꯣꯠꯇꯨꯗꯤ ꯈꯪꯕꯤꯅꯤꯡꯕꯗꯨ ꯑꯗꯨꯝ ꯋꯥꯆꯞꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚꯇ ꯁꯤꯗ ꯃꯌꯥꯝ ꯀꯃꯦꯟꯁꯤ ꯄꯥꯗꯅ ꯁꯣꯝꯅ ꯍꯥꯏꯅ ꯂꯩꯇꯥꯔꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯆꯥꯟꯅꯗꯕ ꯄꯣꯠꯇꯨ ꯀꯩꯒꯨꯝꯕ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗ꯭ꯔꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅꯕꯒꯤ ꯀꯩꯅꯣ ꯁꯨꯝꯅꯦ ꯑꯗꯣ ꯑꯩꯅꯃꯛꯅ ꯂꯥꯞꯊꯣꯛꯑꯣ ꯍꯥꯏꯕꯗꯤ ꯍꯥꯏꯖꯔꯣꯏꯀꯣ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯌꯥꯎꯔꯦ ꯅꯪꯒꯤꯗꯨ ꯄꯛꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯚꯤꯌꯨꯋꯔ ꯑꯃꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯑꯩꯈꯣই ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯪꯉꯛꯄ ꯃꯇꯝꯗꯨꯗ ꯃꯣꯏꯅꯤꯁꯤ ꯈꯔ ꯄꯛꯅꯗꯦꯅ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯄꯛꯅꯗꯦ ꯍꯥꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕꯗꯨ ꯀꯥꯏꯅꯔꯁꯦꯅ ꯍꯥꯏꯕ ꯌꯥꯅꯤꯗ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯌꯥꯝ ꯊꯤꯅ ꯁꯥꯎꯕ ꯋꯥꯔꯧꯕ ꯂꯩꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕ ꯌꯥꯗꯦ ꯆꯨꯝꯅ ꯈꯛꯀꯤ ꯐꯕ ꯐꯠꯇꯕꯗꯣ ꯑꯗꯨ ꯈꯛ ꯍꯥꯏꯖꯒꯦ ꯍꯥꯏꯕꯁꯤ ꯑꯃ ꯊꯝꯖꯒꯦ ꯑꯣꯀꯦ ꯔꯤꯇꯤ ꯈꯣꯝꯗ꯭ꯔꯥꯝ ꯑꯩ ꯀꯃꯦꯟ ꯂꯣꯏꯅ ꯄꯥꯖꯔꯛꯀꯅꯤꯀꯣ ꯃꯌꯥꯝ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯔꯥꯁꯤꯅ ꯕ꯭ꯔꯤꯁ ꯅꯨꯄꯤꯅ ꯃꯟꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯁꯤꯁꯨ ꯄꯛꯅꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇ ꯅꯨꯄꯤꯅ ꯆꯍꯤ ꯍꯟꯅ ꯆꯤꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯁꯨ ꯇꯥꯏꯀꯣ ꯃꯁꯤ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯐꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯤꯇꯤ ꯈꯣꯝꯗ꯭ꯔꯥꯝꯒꯤꯁꯦ ꯕ꯭ꯔꯤꯁꯀ ꯅꯨꯄꯥꯅ ꯕ꯭ꯔꯤꯁ ꯑꯗꯨꯒ ꯅꯨꯄꯤꯅ ꯇꯨꯂꯥ ꯍꯥꯏꯕꯅꯦꯕ ꯕ꯭ꯔꯤꯁꯀ ꯇꯨꯂꯥꯒꯤꯁꯦ ꯅꯨꯄꯥꯅ ꯕ꯭ꯔꯤꯁ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯇꯨꯂꯥ ꯑꯣꯏꯕꯁꯤ ꯃꯌꯥꯏ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯐꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯐꯠꯇꯕꯁꯨ ꯅꯠꯇꯕ ꯃꯌꯥꯏ ꯑꯣꯏꯅ ꯂꯩꯕꯗꯨ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯛꯄꯨ ꯌꯥꯝꯅ ꯌꯨꯝꯕꯥꯟ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯥꯟꯕꯒꯤ ꯀꯩꯅꯣ ꯁꯨꯝ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯗꯦꯟ ꯑꯗꯨꯒ ꯗꯤ ꯀꯦ ꯊꯣꯛ ꯏꯌꯥꯝꯕ ꯌꯦꯛ ꯊꯣꯛꯄꯩꯁꯨ ꯍꯪꯖꯔꯛꯀꯦ ꯌꯥꯒꯗ꯭ꯔꯥ ꯍꯪꯕꯤꯔꯣ ꯌꯥꯅꯤ ꯌꯦꯛ ꯊꯣꯛꯄꯩꯕꯨꯗꯤ ꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯖꯈ꯭ꯔꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯖꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯁꯤ ꯏꯪꯃꯟꯗꯅ ꯐꯃꯨꯡꯗ ꯐꯝꯃꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯉꯔꯥꯡꯁꯨ ꯑꯃ ꯁꯦꯝꯖꯈ꯭ರೆ ꯌꯦꯛ ꯊꯣꯛꯅꯕꯁꯤ ꯂꯧꯗꯅꯕꯒꯤ ꯑꯔꯥꯏꯕ ꯄꯥꯝꯕꯩ ꯑꯃ ꯁꯦꯝꯖꯈ꯭ꯔꯕꯅꯦꯀꯣ ꯑꯩꯈꯣꯏ ꯃꯤꯡ ꯏꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯁꯦꯡꯕ ꯅꯤꯌꯣꯝ ꯆꯠꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯁꯦ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯊꯝꯖꯈ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯊꯣꯛꯅꯕꯁꯤ ꯈꯪꯍꯧꯗꯗꯅ ꯌꯨꯝꯍꯟꯃꯤꯟꯅꯔꯨꯔꯦ ꯌꯦꯛꯇꯤ ꯊꯣꯛꯅ ꯂꯩꯔꯝꯂꯦ ꯐꯠꯇꯕ ꯐꯣꯟ ꯃꯌꯥꯝ ꯊꯦꯡꯅꯔꯦ
ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯁꯨ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯝ ꯁꯤ ꯇꯧꯕ ꯌꯥꯕꯁꯤꯡꯗꯨ ꯂꯣꯏꯅ ꯑꯗꯨꯝ ꯏꯁꯥꯃꯛ ꯌꯥꯎꯅ ꯇꯧꯕꯤꯈꯤꯕꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯃꯁꯤ ꯇꯧꯍꯧꯕ ꯌꯥꯝ ꯇꯉꯥꯏ ꯐꯗꯕꯅꯤꯀꯣ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯍꯦꯟꯅ ꯑꯀꯨꯞꯄ ꯏꯟ ꯗꯤꯇꯦꯜ ꯑꯣꯏꯕ ꯄꯣꯠꯇꯨꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯨꯞꯊꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞꯇ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄꯁꯨ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ओके टीआर मैते इंटरटेनमेंट सैटरडे राशिना मकर करी करी चानगे नुपाना सैटरडे ओइब तारगदी नुपी जे संडे ओइब पकनरनी देन अदुगा ट्यूसडे यारनी थर्सडे यारनी को सियाम पकनरनी अदुगा करिगुंबा नुपाना मकर राशि ओइब तारगदी मकर राशि से मागे पकनबदी मकर मसाम पकनरनी मिन्न पकनरनी कर्कट तुला वृश्चिक सी याम पकनब ओरनेब अदुगा इचम चमना पकनबना कन्या से सुम यागनी को अदुगा धनुगा मिथुन से मयाई ओइना पकनब सिंगदब हाय तारे एगो मैम अदुगा अखोगी मथंग से कदाय कदाय का यौरे सोइबम तिलोतमा आई मेसेज से कानगिद्राना पाखस्तने अइना गसागी कुपने येंगजेरिसि को सोइबम तिलोतमा से नुपाना ट्यूसडे ब्रिस नुपीना सैटरडे ट्यूसडे वेडनेसडे थर्सडे फ्राइडे सैटरडे सिमा नुमित अमा खितंग पकनबो ओइद्रे को अदुगा अमुक खुगी राशिना नुपाना ब्रिस नुपीना मेष हाबने ब्रिस का मेष का से मसिसो मयाई ओइना पकनबदो सिंगे हातारे को अदुगा बबिना अंगोम नुपाना ट्यूसडे धनु नुपीना संडे ब्रिसा ट्यूसडे का संडे का ट्यूसडे वेडनेसडे थर्सडे फ्राइडे सैटरडे संडे सिसु याम पकनई पकनब सिंगी अदुगा सिसु मुक खागी नुमित्ति येंगो मतम चही नतब नुमित्ति येंग मतमदा कोगी नुपीना मांग थाबा हाइना लेको सि फतब नते याम फरबयाने चानरगा पकनरगा गोई नुपी नुमित्त मांग थाबसे याम फै हाइतारे अदुगा राशि से का लेखरे बबिना गिनी को जी पारिदो यस यस ट्यूसडे का संडे का हमने ट्यूसडे वेडनेसडे थर्सडे फ्राइडे सैटरडे संडे यस अदुगा धनु का ब्रिस का बनेबा धनु को ब्रिस के से सिमा राशि से कितंग पकनबो ओइद्रे हाइतारे को अदुगा डीके टॉक्स याम्बा मोइरांग थेमगा से येक थोकना बिब्रा मोइरांग थेम से करी येक ओइबगे हाबदुम तंग यिंबियोने को अदुगा येक तो मोइरांग थेम सिना कइगुंबा मोइरांग ओइबगुम तम येक थोकना गनेन खले को अदु अमतंग चेक तौगिसे मसी मोइरांग थेम से मोइरांग ओरम तारगदी येक थोकना हम हाइना लौजगे सोफिया आरके इफोक निमिसु सानद्रे राशिसु अमत सानद्रे तोकनबना फरोइरा नत्रगा लाइटिन खुरमगा फगद्रा लाइटिंग की शो असिदा शो सी मखा सिदा येंग याबा मदि लेगिनी को आगी थवाई मिसाक नखत्र चानाब्रा सिदा चानरमदि खसु फबगी लंबी लेनी अदुमदि अखोइगी कुथि यावरो येंगदब लेबनिना को देन अदुगा हुजी अइना हारिसिदि कुथि यावदना कमन ओइना लेब मागी चानाबगदबदो खक्तनेबको सिजु क्वाइ मरु ओइबने अदु कुपसिलकु तारगदि कुथि गो ओइबा लंबी लाखनी सिमा थमजगे अदुगा करे करे हाँ जेम्स इडिट साय याम्बा एलांगबमगा मोइरांग थेमगा से पकनब्रा सिगी पकनब सिददी युमनाक्तदी पकनबा हाइबा याररोय जस्ट येक थोकनब्रा हाइना हंगबो ओइ तारगदि अदु येक थोकनबजे मोइ एलांगबमना करी येकनो मोइरांग थेमना करी येकनो येक सि चप मानरम तारगदि येक थोकनै अदुइदि यारोय कइगुम येक थोकनम दब तारगदि यानी को दुगा सिगी कनोजदी खुगी येक तो करी येकनो हाइबदुगी लाइक तो हुई इनाक लेजबनीना लोनमक युमनाक मैम बाहा तौब नत्तबनीना अखोगी येक तुगी मनुंग चन्ना लोइना पुनब्रा हाइदो येंगदो ngar करिगुम पुलमदब तारगदि यानी कसु काइब लेरोय मगक मयम सरिप नुपाना संडे नुपीना सैटरडे संडे के सैटरडे के से नुपाना संडे नुपीना सिना खितंग पकनबो ओइदि को सिजो खरा पकनबो ओइदे
ꯑꯗꯨꯒ ꯗꯤꯄꯥ ꯁꯣꯏꯕꯝ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯕ ꯌꯥꯝ ꯋꯥꯠꯂꯦꯗ ꯂꯥꯏꯛ ꯈꯔ ꯇꯧꯕꯤꯔꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯏꯟꯇꯔꯦꯁ ꯈꯔ ꯍꯥꯞꯄꯤꯌꯣ ꯑꯗꯨꯒ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯏꯟꯇꯔꯦꯁ ꯍꯥꯞꯆꯔꯛꯀꯦ ꯀꯣ ꯃꯌꯥꯝ ꯑꯉꯝ ꯊꯥꯛꯇ ꯑꯈꯪꯕ ꯃꯈꯩ ꯂꯣꯏ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯂꯥꯏꯛ ꯈꯔ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯈꯥꯗ ꯂꯞ ꯁꯥꯏꯟ ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯈꯔ ꯅꯝꯕꯤꯔꯛꯑꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯈꯔ ꯅꯝꯕ ꯍꯧꯕꯤꯔꯛꯑꯦ ꯑꯗꯩ ꯃꯊꯛꯀꯤ ꯂꯥꯏꯠ ꯂꯥꯏꯠꯁꯨ ꯈꯔ ꯇꯧꯕꯤꯔꯣ ꯗꯤꯄꯥ ꯁꯣꯏꯕꯝ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯔꯥꯁꯤꯅ ꯀꯟꯌꯥ ꯅꯨꯄꯤꯒꯤꯅ ꯊꯔꯁꯗꯦ ꯔꯥꯁꯤꯅ ꯕ꯭ꯔꯤꯁꯤꯛ ꯍꯥꯏ ꯐ꯭ꯔꯥꯏꯗꯦ ꯁꯤꯃ ꯅꯨꯃꯤꯠ ꯄꯛꯅꯗ꯭ꯔꯦꯀꯣ ꯅꯨꯃꯤꯠ ꯄꯛꯅꯗ꯭ꯔꯦ ꯑꯗꯨꯒ ꯔꯥꯁꯤꯅ ꯀꯟꯌꯥꯒ ꯕ꯭ꯔꯤꯁꯤꯛꯀ ꯍꯥꯏꯕꯅꯦꯕ ꯔꯥꯁꯤꯗꯤ ꯄꯛꯅꯩꯀꯣ ꯅꯨꯃꯤꯠꯇꯤ ꯄꯛꯅꯗꯦ ꯔꯥꯁꯤꯗꯤ ꯄꯛꯅꯩ ꯑꯗꯨꯒ ꯉꯥꯡꯕꯝ ꯑꯟꯖꯂꯤ ꯃꯄꯣꯛꯀꯤꯅ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯑꯣꯏꯔꯁꯨ ꯔꯥꯁꯤꯗꯤ ꯅꯨꯄꯥꯅ ꯃꯤꯟꯅ ꯑꯣꯏꯕꯅꯤ ꯅꯨꯄꯤꯅ ꯙꯅꯨ ꯑꯣꯏꯕ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯇꯨꯡꯒꯤꯗꯃꯛ ꯑꯣꯀꯦ ꯔꯥꯁꯤꯒꯤ ꯑꯣꯏꯅꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤꯟꯅꯒ ꯙꯅꯨꯒꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯤꯟꯅꯒ ꯙꯅꯨꯒꯁꯦ ꯔꯥꯁꯤꯗꯗꯤ ꯌꯥꯝꯅ ꯐꯩ ꯄꯛꯅꯔꯦꯕ ꯔꯥꯁꯤꯗ ꯄꯛꯅꯔꯕꯅꯤꯅ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯄ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯌꯦꯡꯁꯤꯜꯂꯛꯄ ꯇꯧꯁꯤꯜꯂꯛꯄ ꯇꯥꯔꯒꯁꯨ ꯅꯈꯣꯏꯅꯤ ꯊꯥꯖꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯏꯅ ꯆꯪꯕ ꯉꯝꯃꯣꯏ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯣꯀꯦ ꯑꯗꯨꯒ ꯖꯦꯝꯁ ꯏꯗꯤꯠꯁ ꯏꯌꯥꯝꯕ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯄꯛꯅꯔꯦꯀꯣ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯗꯤ ꯑꯣꯜ ꯔꯥꯎꯟꯗꯔ ꯅꯨꯄꯥꯅ ꯇꯨꯏꯁꯗꯦ ꯀꯨꯝꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯇꯨꯏꯁꯗꯦ ꯋꯦꯅꯁꯗꯦ ꯑꯁꯤꯃ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯩꯀꯣ ꯑꯣꯜ ꯔꯥꯎꯟꯗꯔꯒꯤꯁꯦ ꯑꯗꯨꯒ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯒ ꯃꯤꯟꯅꯒꯅꯦꯕꯀꯣ ꯀꯨꯝꯕꯗ ꯀꯨꯝꯕ ꯃꯤꯟꯅ ꯁꯤꯃ ꯈꯤꯇꯪ ꯔꯥꯁꯤꯗꯗꯤ ꯈꯤꯇꯪ ꯄꯛꯅꯗꯕ ꯀꯣ ꯑꯗꯨꯒ ꯃꯄꯣꯛ ꯅꯨꯃꯤꯠ ꯆꯥꯟꯅꯕꯁꯤꯅ ꯌꯥꯝ ꯐꯔꯤꯗꯤꯀꯣ ꯅꯦꯛꯁꯇ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯍꯥꯏ ꯅꯨꯄꯥꯒꯤ ꯇꯨꯏꯁꯗꯦ ꯅꯨꯄꯤꯒꯤ ꯁꯒꯣꯜꯁꯦꯟ ꯇꯨꯏꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯁꯤꯃ ꯈꯤꯇꯪ ꯄꯛꯅꯗ꯭ꯔꯦꯀꯣ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯏꯅꯨꯡꯉꯥꯟꯕ ꯁꯣꯔꯥꯏꯁꯝ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕ ꯕ꯭ꯔꯤꯖꯇ ꯆꯥꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯕ꯭ꯔꯤꯖꯀ ꯆꯥꯅꯕꯁꯦ ꯕ꯭ꯔꯤꯖ ꯃꯁꯥꯃꯨꯛ ꯂꯩꯖꯔꯦ ꯀꯔꯀꯠ ꯂꯩꯔꯦ ꯁꯤꯡꯍꯔ ꯂꯩꯔꯦ ꯕ꯭ꯔꯤꯁꯤꯛ ꯂꯩꯔꯦ ꯑꯗꯨꯒ ꯀꯨꯝꯕ ꯂꯩꯔꯦ ꯀꯣ ꯑꯗꯨꯒ ꯃꯌꯥꯏ ꯏꯆꯝ ꯆꯝꯅ ꯄꯛꯅꯕꯁꯤ ꯃꯀꯔꯁꯨ ꯑꯗꯨꯝ ꯄꯛꯅꯩ ꯗꯦꯟ ꯑꯗꯨꯒ ꯃꯦꯁꯀ ꯇꯨꯜꯂꯒꯁꯦ ꯌꯥꯝꯅ ꯄꯛꯅꯗꯕꯁꯨ ꯅꯠꯇꯕ ꯃꯌꯥꯏ ꯑꯣꯏꯅ ꯄꯛꯅꯕꯗꯨ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦꯟꯁꯦꯟ ꯖꯨꯀꯨꯝ ꯍꯥꯏ ꯍꯦꯜꯂꯣ ꯁꯥꯔ ꯐ꯭ꯔꯣꯝ ꯅꯥꯒꯥꯂꯦꯟ ꯑꯣꯀꯦ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯁꯦꯟꯁꯦꯟ ꯖꯨꯀꯨꯝ ꯐ꯭ꯔꯥꯏꯗꯦꯒ ꯁꯦꯇꯔꯗꯦꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯅꯨꯄꯤꯒꯤ ꯀꯔꯝꯕꯅꯣ ꯁꯤꯃ ꯍꯥꯏꯕꯤꯔꯛꯑෝ ꯁꯦꯟꯁꯦꯟ ꯑꯗꯨꯕꯨ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯒꯦꯀꯣ ꯏꯞ ꯀꯩꯒꯨꯝꯕ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯩ ꯌꯥꯝ ꯊꯤꯅ ꯐꯩꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯀꯣ ꯑꯩ ꯑꯐꯕ ꯚꯤꯗꯤꯑꯣ ꯑꯩꯅ ꯈꯪꯖꯕ ꯐꯅꯌꯥꯝ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯉꯟꯅ ꯔꯥꯁꯤꯐꯣꯟ ꯊꯥꯒꯠꯆꯔꯛꯇꯣꯏꯅꯤ ꯁꯤ ꯂꯣꯏꯕꯒ ꯇꯨꯝꯗꯅ ꯍꯧꯖꯤꯛ ꯁꯦꯝꯈꯤꯗꯣꯏꯅꯤ ꯏꯔꯦ ꯊꯝꯗꯣꯏꯅꯤ ꯔꯥꯁꯤꯐꯣꯜꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗꯣꯏꯅꯤꯀꯣ ꯑꯉꯟꯕꯗ ꯖꯣꯁꯤꯂꯥ ꯇꯈꯦꯜ ꯅꯨꯄꯥ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤ ꯇꯨꯏꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗे ꯁꯤ ꯄꯛꯅꯗꯦꯀꯣ ꯄꯛꯅꯕ ꯑꯣꯏꯗꯦ ꯅꯥꯃꯩꯔꯥꯛꯄꯝ ꯄ꯭ꯔꯤꯁꯇꯤꯅꯥ ꯅꯨꯄꯥꯒꯤꯅ ꯁꯦꯇꯔꯗꯦ ꯅꯨꯄꯤꯒꯤꯅ ꯊꯔꯁꯗꯦ ꯍꯥꯏ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗे ꯇꯨꯏꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯁꯤ ꯄꯛꯅꯩꯀꯣ ꯄ꯭ꯔꯤꯁꯇꯤꯅꯥꯒꯤꯁꯦ ꯕꯦꯕꯤꯒꯤ ꯅꯨꯄꯥ ꯂꯥꯏ ꯍꯤꯡꯆꯥꯕ ꯙꯅꯨ ꯔꯥꯁꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯃꯤ ꯙꯅꯨ ꯔꯥꯁꯤ ꯑꯅꯤꯃꯛ ꯇꯨꯏꯁꯗꯦ ꯉꯥꯛꯇ ꯑꯣꯏ ꯁꯤꯃ ꯌꯥꯝ ꯈꯤꯇꯪ ꯐꯠꯇꯕꯅ ꯈꯔ ꯍꯦꯜꯂꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯃꯗꯤꯀꯣ ꯕꯠ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯥꯅ ꯙꯅꯨꯅꯤ ꯅꯨꯄꯤꯁꯨ ꯙꯅꯨ ꯑꯗꯨ ꯔꯥꯁꯤꯗꯗꯤ ꯌꯥꯝ ꯐꯕ ꯑꯗꯨꯅ ꯔꯥꯁꯤ ꯐꯕ ꯑꯣꯏꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯌꯥꯝ ꯐꯠꯇꯕ ꯀꯩꯅꯣ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃꯗꯤ ꯇꯤꯡ ꯇꯤꯡ ꯍꯥꯏꯅ ꯑꯃ ꯂꯥꯛꯑꯦ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯁꯤ ꯍꯥꯏꯈ꯭ꯔ ꯃꯥꯅꯦ ꯊꯔꯁꯗे ꯐ꯭ꯔꯥꯏꯗꯦ ꯁꯣꯔꯤ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯕ ꯐ꯭ꯔꯥꯏꯗꯦ ꯑꯗꯣ ꯁꯤꯃ ꯈꯤꯇꯪ ꯄꯛꯅꯗ꯭ꯔꯦꯀꯣ ꯊꯣꯏꯕꯤ ꯀꯣꯟꯊꯧꯖꯝ ꯏꯔꯥꯏꯒ ꯄꯛꯅꯕꯗꯤ
ꯊꯣꯏꯕꯤꯁꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯅꯤ ꯊꯣꯏꯕꯤ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯗꯤ ꯅꯨꯄꯤꯅ ꯏꯔꯥꯏ ꯅꯨꯃꯤꯠ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯅꯨꯄꯥꯅ ꯁꯒꯣꯜꯁꯦꯟ ꯄꯣꯛꯄ ꯌꯥꯔꯅꯤ then aduga lebak pokpa yarani then aduga thangje numit harisingji paknani ko aduga nangmairakpam pristina nupagina minna nupigina karkatse paknabra minnaga karkat kese minnaga karkat kese paknade nang rasiga ne de paknade ko Nganggom Anjali, thanks sir. Okay, welcome. Tinguzam Citresori Singh. Nupana Friday, Nupina Sunday. Friday, Saturday, Sunday. Dang pangna boy de ko. Aikogi channel. Aduga nupagina mes rasi, nupigina Singha rasi. Meska Singha ga se. Asi dang pangna boy de ko. Aduga mangre. Inungan Basorai Sam. Yam nuwajare yama, thank you so much. So soibam tilotama ojabu paknaba haisi nupidagi thidoira nupadagi thidoira takpio nupadagi thigadobane ko nupadi thigadobane all rounder rasi sanadabase kari kari tauba tawi haibagi khangjedabagi hangjabane kumbiro okay rasi sanadabase mod khara manade haidare heng lemidarba matamda mod manadaba khara legeni aduga kaigumba numitti paknaraga rasi paknada hoy taragadi khajik khajik mod manadaba sum leminabi hongnabi mod khara manadaba adu madumang akaibidi leiroi rasi ju manadraba numisu paknadraba adodi yam fatte hetare okay sen jukum nupi Friday nupa Saturday nupi Friday nupa Saturday si paknade ko tang paknaba wale Josila Takhel nupagi tulla aduga nupigi kanya tulla nupagi tulla oi matamda nupigi kanya se isam koi mayai oina chana basinge ko mayai oina pakna basinge loyangam bo waikhom nupa Wednesday nupi Monday Wednesday Saturday Wednesday Thursday Friday Saturday Sunday Monday si paknei ko aduga Santosh Kumar nupana Sunday nupina Saturday rasina nupi kanya nupa tulla amata yengbiyo nupa Sunday nupi Saturday sima khitang paknaba oide ko aduga numit ki nei na hasi rasi ki onadi ki haido rasi se tulaga kanya ga hamne ba tulaga nupana tula orba nupina kanya oibase asiso mayai oina phaba sum singe mayai oina paknabado yam kanna paknabadi na tabo ko Norjit Kuman nupa Friday nupi Monday Friday Saturday Sunday Monday sisu paknai ko numit paknaba singe aduga ting amula hai mithun ki matik magun khara haibira o kaka rasi ki oinadi rasi khaki o matik magun di adu ai video budi semgrabne do masi khakti haibi yadi ko aduna rasi si kaina pune matamna magi mapok maidugi matuna pogadamne adugi sigi rasi kakta si oini habadudi yade hatare aduna bo kogi sehi gi aina rasi folga thamjaba matamda sehi adum tongan ton lei dubo nupagi rasi nupigi rasi hana tongan ton magi magun mudi tongan loina semba yai ko adudi aina su video semjagrabane nupaga nupiga manaroi hatare nupa lai hingsaba nupi mi oibase sungya yadabro kitang phabo ide ko mi ga lai gase Dipa Soibam nupana Tuesday nupina Sunday Tuesday Wednesday Thursday Friday Saturday Sunday si paknai pai ko namairapam Pristina sar nupana mi taba nupina lai taba se phabra oi asibudi tang haibi yai aduga nupana mi ga lai ga dum pai ko ai hingjabi wakal leirure TR Maitai Entertain yamba aigi Saturday rasina mithun kari chanage
Saturday ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤꯗ Sunday ꯑꯗꯨꯒ Tuesday Thursday ꯁꯤ ꯆꯥꯟꯅꯒꯅꯦꯕ ꯑꯗꯨꯒ ꯔꯥꯁꯤꯗ ꯃꯤꯊꯨꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯅ ꯃꯤꯊꯨꯟ ꯑꯣꯏꯔꯒꯗꯤꯀꯣ ꯅꯨꯄꯤꯗ ꯆꯥꯟꯅꯗꯣꯏꯁꯤ ꯃꯤꯊꯨꯟ ꯃꯁꯥꯃꯛ ꯆꯥꯟꯅꯔꯅꯤ ꯁꯤꯡꯍ ꯀꯟꯌꯥ ꯑꯗꯨꯒ ꯃꯤꯟꯅ ꯑꯗꯨꯒ ꯃꯦꯁ ꯍꯥꯏꯔꯤꯁꯤꯡꯁꯤ ꯆꯥꯟꯅꯅꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯄꯛꯅꯕꯗ ꯀꯨꯝꯕꯁꯤꯁꯨ ꯏꯆꯝ ꯆꯝꯅ ꯄꯛꯅꯒꯅꯤ ꯃꯌꯥꯏ ꯑꯣꯏꯅ ꯕ꯭ꯔꯤꯁꯀ ꯃꯀꯔꯒꯁꯦ ꯄꯛꯅꯒꯅꯦꯕ ꯀरुꯅꯥ ꯀꯪꯉꯝꯕꯝ ꯅꯨꯄꯥꯅ Sunday ꯅꯨꯄꯤꯅ Wednesday Sunday Wednesday ꯑꯁꯤ ꯌꯥꯝ ꯐꯩꯀꯣ ꯆꯐꯨꯒ ꯆꯦꯒꯞꯀ ꯇꯥꯏ ꯌꯥꯝ ꯐꯩ ꯅꯨꯄꯤꯅꯗꯤ ꯈꯔ ꯉꯝꯅ ꯆꯠꯄ ꯌꯥꯏ ꯑꯗꯨꯒ Sasa ꯅꯨꯄꯤꯅ Thursday ꯅꯨꯄꯥꯅ Saturday Sunday Monday Tuesday Wednesday Thursday ꯁꯤ ꯄꯛꯅꯩꯀꯣ ꯁꯤꯁꯨ ꯑꯗꯨꯒ all rounder ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ thank you so much Sensen Jukum okay thank you so much for example sorry for explain anyway good night have a good day thank you so much good night Sensen Jukum Sapana Laisom ko nupina Friday nupana Saturday ga Friday khitang paknabo iti chanade ko Dizen Star Gaming Sawonsen gi khara habiro nupana Sawonsen ob targadi nupina Irai aduga Nomaijing nebo kokpa si chanaganeba mayam light khara to biroda message to bathang tung pajarakani pa koi kakpi gino ko loina pa gani message ngasi ke wabi gino mayam aduga Victoria Hidam haibane nupana Thursday Mithun Lai nupina nupiju Thursday mapuk numi manabasi kitang phaboidi ko aduga rasi gi onedi Mithun ga Kanya ga se nupana Mithun obi matamda ko aduga koigi Kanya se sisu kitang chana boide ko ayokra baby nate ayokra nupana Lai hinsaba mi aduga se Minerasi paknabarasi sing se kari kari oige nupana minerasi ob targadi nupi su minna masa chanarani bris chanarani aduga Mithun chanarani Kanya Dhanu Makar si chanaganeba aduga icham chamna brisik chanagani mayai una kumbaga singha si chanaganeba okay Rosni Marienbam nupina Sunday ob targadi nupagi Saturday paknarani aduga Thursday paknarani Tuesday paknaraneba handsome yam aidi Wednesday rasina minarani okay handsome Wednesday otaragadi Thursday paknarani sorry Wednesday Thursday yare adu Saturday yare aduga Tuesday yare ko si paknagadaba aduga minarasi gi duji aina hajabudune ko hajagara aduga Ayekpam Sonia nupana Sogolsen nupina Thangja Ayekpam Sonia nupana Sogolsen nupina Thangja Sogolsen Irai Thangja tang phaboide ko atabada singe safuga checkup tai hadu lai adumai tai hada aduga tayokra Thoibi Konthojam Dadagi Anoba Thagalakpada adum yengjai hayeng nganna thagatpiro okay thagatjarake ai ready kana tawjari Sapana Laisom Friday ga chanabase kai oidino nupina Friday or targadi nupana Thursday Tuesday Saturday si oigadaba ko Sasa nupina Tula oraga nupana Kumba oibase oibasi paknagadra nupana Kumba oiba aduga nupina kaya bujigido kaya Kumbaga Tulaga hamne natra nupana Kumba oi matamda nupina Tula oibase sikitang icham chamna paknabda singe Sawaijam Bandana nupina Sunday nupana Wednesday natra Sunday sorry Wednesday
Thursday, Friday, Saturday, Sunday. Si paknati ko. Patawa oy. Karuna, kangambam. Nupana minna, nupina makar. Si sana bro. Kakamda habiro. Aduga nupagina nomaijing. Nupigina jumchagesa. Nupana nomaijing nupini jumchagesa. Masima yamna fabo oire. Karuna gese. Aduga makhatana kogi nupina makar. Nupana minna habine ko. Minna ga makar gase. Paknay. Sisu paknay ko. Adagi ayo kra sapana laisom nupigi makar already karamba sana doino nupina makar already makar masa nupasu makar masa sanarani ko aduga minna sanarani then aduga brisik sanarani tulla sanarani adagi sima kasi sanarani aduga kaya ukre Thorns lasam yamba Saturday gi sanaba se nupida Sunday Tuesday Thursday si sanagadawa Legend Star Gaming gi nupigi na jumjigisa nupagi na sagon sen sigidang paknabu oide baby nupa lai hingsaba nupi mi oibse sanabra nupana lai taba nupina mi oibse oi adum me sanaba singe ko sapana lai som sar mamangda Friday ga Saturday gi sanade hairaga Friday gi sanabada Saturday sanai harise fajana amta habiro nupina Friday nupana Saturday nupina Friday nupana Saturday se nupadagi thiraktoineba ko thirak matamda Saturday di thirak matamda up to Friday bu thi matamda chafuga khabaiga chafuga tayeba ko adu chafu makai chafu mapuk nimit manaba chamane hetare smai to busi ko chafu ta bu kaweba na chafu amadi kaini habla yeb chafu ni lemina matamda ko adugi wahan thok lei aduneda as mai sorry ai mai semja ki ko ma'am mai yadre Pakistan or stuff you always in right stuff you always mayam comment sum para ko de light si kitang nuai aduna ai losin jarage waro bibi ade mayam hayeng mu light si fajan torose ngasi ai si thali bai gi light si kitang problem leire hatare ko adun kitang nuai comment sum pabi adu bu ai mayam na hangbini mising do ai gi number da zum WhatsApp te text to biro yani zum reply pijarake ko ai number hajarake 700 59 83396 amuka hajage 700 59 83396 sida sum ai mayam aina pahauda bising do hayeng mathangi live to sum soidana ai mayam reply pijage live chi kitang nuai dre waro bibya de phajan of the semja ke sigi tanjam to lojage ado mayam do loi foba live si bakung bhan bibigi damakta ngam khele ten thagasari ko mayam ai amtak semja ke please